ngasi phone ki base phone singni ge maroi ba pau khunga charaka na Manipur top channel gi ma'am do share tawjage an ba maroi ba pau mo ina lakha charaka ma'am Salai gi office bank account sing hangdo han ki ba order sing na rakhi ba NIA gi appeal sing high court na dismiss tawkhre October 18 English singni ge taraga mapanda London na pangthok khibani haiba press conference amada Manipur India dagi Tonganna tare haiba golona na Manipur State Council semduna Narengmam Samarjit masigi defense minister oiraga Yambem Biren chief minister oire haiduna lakthokibagi pau state asigi pausesingda October 13 English singni ge taraga mapanda phonglakhibaga mari lainana National Investigation Agency NIA na lakhotkiba case ka mari lainana thingjinduna thamlakpa salai amasum smart society ki office amadi bank account sing hangdokpada ayaba pikiba order bu singnarakhiba NIA ki appeal punama High Court of Manipur na dismiss tawkhre High Court of Manipur gi judgment amasum order adu ngasi court asigi Justice MB Muralidharan amasum Justice Antem Bimol gi division bench na pikibani NIA gi maikedi gi court asida file torakiba criminal appeal adugi number na 12 of 2020 ni aduga masigi mari lainaba agency asigi maikedi gi file torakiba application singi matungina court na lakhotkiba miscellaneous case criminal appeal sing adugi number sing 30 of 2020 amasum 31 of 2020 ni Investigation Agency asina High Court of Manipur file torakiba criminal appeal amasum masigi mari lainaba miscellaneous case singi respondent singna Salai group of companies amadi smart society aduga NIA na challenge taroklibana November 2 English singani ge kunda Imphal gi Uripok Serap Court Complex leiba Special Court NIA Manipur lakhotpa criminal miscellaneous case number 55 of 2020 ga mari lainana pikiba judgment amasum order aduni hairiba order aduda NIA na investigation sathai haiduna Salai amasum smart society ki officing thingjinduna thamlakpa amadi bank account sing freeze tawsilakpabu mausagumna hangdokna bagi ayaba pikibani Court ki order asi Salai group of companies managing director amadi smart society ki general secretary Alangbam Brojendro saini phugoni tho apopale kidraba I Bhubaneswar Kasamthong Alangbam laikai da lebigi maikedi ki file torokiba petition namagi matung ina special court NIA Manipur namasibu khananabagi damak lakhotkiba criminal miscellaneous case number 55 of 2020 adugi matung ina pikibani High Court ki division bench asina matter asi lokhotuna khanarakpagi manungda masigi aroi hearing November 13 English singani ga kun amasum December 8 English singani ga kunna pangthokhi court na matter asi khanarakpada NIA gi maiked left ki council ki Samarjit amasum Salai smart society gi maiked left ki senior council HS Paunam gi maiked gi submit tarokhi wafam sing takhi aduga December 8 English singani ga kun reserve tawduna thamlakiba NIA gi criminal appeal sing asigi wayel na ngasi laktokibani division bench na ngasi pikiba judgment amasum order aduda NIA gi maikaidi gi masigi investigating officer na Salai amasum smart society gi officing sil tawshinba amasum bank account sing freeze tawshinbagi thabak sing asi criminal procedure code CRPC gi section 102 na piriba provision sing on atainaba amasum illegal oiba thabakni haiki maramaduna November 2 English singani ga kunna Salai amasum smart society gi maikedi gi file torakiba criminal miscellaneous case number 55 of 2020 ga mari lainana special court NIA Manipur na pikiba order aduda khut thingjinabagi maram natragana justification amata laite hairaduna agency asigi maikedi gi Salai amasum smart society gi mathakta Special Court NIA Manipur na pikiba order adu sing narakiba appeal sing adu dismiss tawre haiki criminal appeal sing asi court na laukhatuna khanarakpada defense counsel oriba senior counsel HS Paunam na court ta thamkiba submission singi manungda Manipur bu India dagi tongan tare hairaduna Manipur State Council semna haibaga lonena Narengmam Samarjit amasum Yambem Biren mu council asigi defense minister amadi chief minister oina khallei haibagi mayokta Lampel police station Shu motoda mi ani sigi matakta case ama register dawtuna lokhathibane case adugi FIR number 223 of 10 2019 case asi Indian Penal Code ki section
121 121A 123 153 of A 505 of B 124 of A amasung 120 of B gi makhada lokhat pani haki adumainama Lampel Police Station register tawduna lokhat kiba case ani adugi accused singi marakta Salai group of companies amadi masigi smart society gi mi amata maming panba yaudi haki nauna semle haikiba Manipur State Council adugi Defense Minister ni hairiba Narengmam Samarjit asi company asigi hana managing director oiramani hawjukti ma company asigi thabak thoram singdagi lauthokhrabana mahak mari leinadre haiki masigi mathakta company asi companies eki makhad register topa company ni hawkiba kumja English ingani taraga mari da linkhat kiba company asina matam adudagi hawraduna Manipur gi skill amasum unskilled labor singi thabak piduna lakli hawjuk phawbada Salai amasum smart society na Manipur gi thabak phangdriba naharol songa gi mathakta thabak pikre thawong asi lairik lesu hairaba naharol singna government ki thabak khakta da tainabagi mahutta makhoi gi welfare gi dama committee asina lakholakhiba thawrangni hairiba company asigi thabak thoram sing asibu program kya Manipur gi minister na thagat pak phungdok pasu laikre hawjuk su makhata na company asida naharol kya thabak pinana bo honari adubo hawjuk lairiba case asina masigi thabak thoram punama thin thanduna thamne haki company asigi office amade bank account sing thingjinduna thambana company asida financial transaction taroktabadigi khwaidigi sathiba phibam ama mayokna hale haki oiragliba phibam sing asigi maramdagi Salai Agro Products Private Limited ki director na NIA gi SP da me manga inglising ga kunda ayiba sirol ama pisinduna Salai amasum smart society ki bank account sing thingjinduna thamlagliba si lokthokpina ba haijakhiba laikre adumainama SP asina me kunga taru inglising ga kunna pirakhiba order amada hauji case asigi investigation gi thabak satharibana haijakhiba wafam sing adu reject torokhi haba wafam su phungdoraki hairi adubo Defense Council gi mekedi court makhata na phungdokhibada case asigi investigation satharibani haiduna thingjinduna thamliba officing asina lairiba polam sing asi movable items singaktani masigi mathakta hawjik sahi ama helaba fawbada NIA gi case adugi accusing aduna NIA na file torokliba criminal appeal sing asigi respondent oiriba Salai amasum smart society anigi gi marakta singnaba yaba mari leinarami haiduna utnabagi masak amatasu puthokpa ngamdre haki maramasina special court NIA Manipur Salai amasum smart society gi officing hangdokpa amadi NIA na freeze torakpa bank account sing amuhana sijinaba yahanabagi order pikibani haina su phungdokhi panba yabade Lampel Police Station na su moto da lakhat kiba case adu Government of India gi Ministry of Home Affairs MISA na November 18 English ingani 18 da pirakhiba order amagi matung ina NIA na case atu Lokshin Kipaga Loina November Kungamatoi English in Nigataraga Mapanda regular case number RC 12 by 2019 by NIA by Guwahati registered Tauduna Lokat Kibani have a palmasu Nazi phone give us a phone singer Marueva Pau Amoina Phonary Makasa Trapoina top Marueva Pawamana Sarkarna local yonbagi Ayaba Piraga Sidmilon Fogatnaba Honaba the Thinglibasi Asoibani M Tombi Sip Minister Nong Thongbom Biren Lusingba BJP gi sungsinaba sarkarna lau singubana mapung oiriba senthok lambi marang kaina leijadaba lamdamsida sungliba local yubu satna kanglon amagi makhada malem gi kaithel yonba yabagi ayaba piraga Manipur gi sitmilon fagarhanbana bakhonabada miyamna thinglibasi asoibani miyamna sarkar gi thoksilbudi athingba pijarabasu mapaldagi pusilakpa makal kya gi yudi thingba ngamdi haina CB Sena Manipur State Unit ki convener moirangtim tombina nuaitaba utkre ngasi Imphal gi Babu Parada leiba CB Sena Manipur State Unit ki office da party asina nauna sanglakhraba miyoi kya oktuna taram okpagi tharam amaga mari lenana pangthokhiba pawgi mifam amada wafam singasi phungdokladuna moirangtim tombina makhatana hai Manipur si masagi senthok lambi leijadaba sinjak tami pal tangba lamdam amane masigumba tungan ba dharma satpa miyoi jati kyana khundaminariba lamdam asi sinjak tami pal tangdana bamadi lamdam sigi sinmilon foganaba lamdam sida sungnariba local yu singasi legalize tokduna aina yaba mongda malemgi kaithel yonabagi ayaba pinaba sarkarna thabak paikhatpada miyamna thinglibasi khanthaniŋi
ꯂꯥꯛꯂꯤꯕ ꯏꯪ 2022ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯗꯨꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯀꯦꯟꯗ꯭ꯔ 60ꯗ ꯃꯁꯤꯡ ꯌꯥꯝꯅ ꯄꯥꯔꯇꯤꯅ ꯃꯤꯍꯨꯠ ꯊꯥꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤꯒꯤꯗꯃꯛ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯁꯤꯕ ꯁꯦꯅꯥꯒꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯕꯖꯥꯔꯚꯔꯁꯨ ꯑꯣꯏꯔꯤꯕ ꯗꯤꯂꯤꯞ ꯄꯥꯅꯤꯀꯔ ꯑꯁꯣꯝꯒꯤ ꯀꯝꯒꯥꯔ ꯁꯦꯅꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯀꯥꯔꯊꯤꯛ ꯅꯥꯠ ꯑꯅꯤ ꯌꯥꯎꯅ ꯄꯥꯔꯇꯤꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯥꯏ ꯄꯥꯛꯅꯕꯅ ꯊꯕꯛꯁꯨ ꯄꯥꯏꯈꯠꯀꯅꯤ BJPꯅ ꯂꯨꯆꯤꯡꯕ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯑꯦꯂꯥꯏꯟꯁ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯖꯅꯕ ꯃꯅꯤꯄꯨꯔꯗ ꯂꯧꯎ ꯁꯤꯡꯎꯕ ꯇꯧꯖꯕ ꯌꯥꯕ ꯂꯧꯐꯝ ꯀꯟꯁꯤ ꯍꯥꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯔꯇꯤꯅ ꯇꯔꯥꯝꯅ ꯑꯣꯛꯏ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯥꯖꯕ ꯄꯤꯈꯤꯕꯗ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯐꯝ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯆꯤꯡ ꯇꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯀꯟꯖꯅꯕ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ MDA ꯑꯃꯁꯨꯡ ꯁꯤꯕ ꯁꯦꯅꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯆꯤꯡꯕꯅ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯄꯤꯁꯤꯟꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯅꯕ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ COVID-19ꯒꯤ ꯑꯋꯥ ꯑꯅꯥ ꯃꯔꯛꯇ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯗꯅ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜꯗꯤ ꯂꯤꯇꯔꯗ ꯂꯨꯄꯥ 92 ꯔꯣꯝ ꯄꯤꯔꯤꯕꯁꯤ ꯄꯥꯔꯇꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯇꯥꯕꯒꯨꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯇꯥꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡ COVID-19ꯅ ꯋꯥꯅꯔꯤꯕ ꯃꯇꯝꯅꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯈꯟꯊꯕꯤꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯖꯔꯤꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯕꯤꯁꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯂꯛꯂꯤ